ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯁꯤꯡꯌꯦꯜ ꯅꯥꯆꯣꯝ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯜ ꯃꯆꯥ ꯑꯗꯨꯒꯤ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯈꯣꯏꯃꯨ ꯃꯍꯥꯛꯀꯤ ꯃꯗꯣꯝꯆꯥꯒꯤ ꯌꯨꯝꯗ ꯂꯩꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯗꯨꯅ ꯄꯣꯊꯥꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯃꯗꯣꯝꯆꯥ ꯑꯗꯨ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯈꯣꯏꯃꯨ ꯇꯨꯃꯤꯟꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯣꯍꯦꯟꯒꯤ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯣꯍꯦꯟꯒꯤ ꯀꯣꯟꯊꯣꯡꯂꯣꯝꯗ ꯍꯦꯛ ꯆꯪꯂꯛꯄꯗ ꯃꯁꯥꯗ ꯃꯣꯍꯦꯟꯒꯤ ꯏꯪꯈꯣꯜ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯈꯨꯂꯥꯝ ꯇꯣꯏꯅ ꯀꯧꯕꯒꯨꯝ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯄꯟꯊꯕ ꯇꯧꯗꯨꯅ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯄꯔꯞ ꯄꯔꯞ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯈꯣꯏꯃꯨ ꯁꯨꯃꯥꯡꯗ ꯂꯦꯞꯂꯗꯨꯅ ꯑꯀꯣꯏꯕ ꯑꯗꯨ ꯑꯁꯨꯝ ꯌꯦꯡꯂꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯈꯣꯏꯃꯨ ꯃꯍꯥꯛꯀꯤ ꯈꯥꯎ ꯑꯗꯨꯗꯒꯤ ꯂꯪ ꯃꯇꯨꯝ ꯑꯃ ꯂꯧꯊꯣꯔꯛꯇꯨꯅ ꯂꯥꯏꯑꯣꯡ ꯈꯔ ꯁꯣꯜꯂꯕ ꯃꯇꯨꯡ ꯁꯨꯃꯥꯡ ꯑꯗꯨꯗ ꯊꯝꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯪ ꯑꯗꯨ ꯂꯦꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯪꯗꯨꯝ ꯑꯗꯨ ꯑꯁꯨꯝ ꯑꯣꯟꯗꯨꯅ ꯏꯪꯈꯣꯜꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯣꯏꯃꯨꯁꯨ ꯂꯪꯗꯨꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯁꯨꯝ ꯏꯟꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯅꯤꯡꯂꯣꯝꯗ ꯑꯁꯨꯝ ꯂꯥꯛꯇꯨꯅ ꯊꯩꯕꯣꯡ ꯃꯈꯣꯡ ꯑꯗꯨꯗ ꯆꯞ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯪꯗꯨꯝ ꯑꯗꯨꯕꯨ ꯑꯃꯨꯛ ꯂꯧꯈꯠꯇꯨꯅ ꯄꯥꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯈꯣꯏꯃꯨꯅ ꯂꯪꯗꯨꯝ ꯑꯗꯨꯅ ꯂꯦꯞꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯇꯧꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯩꯕꯥꯛ ꯑꯗꯨ ꯇꯧꯔꯛꯄꯗ ꯏꯔꯨ ꯂꯨꯗꯅ ꯏꯔꯥꯏ ꯂꯥꯏꯅ ꯐꯤ ꯑꯉꯥꯡꯕ ꯑꯃꯅ ꯃꯈꯨꯝ ꯑꯣꯏꯕ ꯆꯐꯨ ꯑꯃ ꯐꯪꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯉꯥꯡꯕꯅ ꯃꯈꯨꯝ ꯈꯨꯝꯂꯤꯕ ꯆꯐꯨ ꯑꯗꯨꯕꯨ ꯇꯞꯅ ꯍꯥꯡꯗꯣꯛꯂꯒꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯡꯗꯣꯛꯂꯨꯕꯒꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯁꯤꯟꯊꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯌꯥꯡꯅ ꯉꯔꯪ ꯉꯔꯪ ꯉꯪꯂꯗꯨꯅ ꯄꯥꯏꯊꯣꯔꯛꯂꯝꯃꯤ꯫ ꯊꯋꯥꯏ ꯑꯗꯨ ꯁꯥꯎꯕ ꯍꯦꯟꯃꯟꯈ꯭ꯔꯗꯨꯅ ꯃꯣꯍꯦꯟꯒꯤ ꯏꯃꯨꯡꯗ ꯄꯥꯏꯁꯤꯟꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯈꯣꯏꯃꯨꯅ ꯃꯍꯥꯛꯄꯨ ꯈꯝꯂꯝꯃꯤ꯫ ꯉꯥꯏꯈꯣ ꯅꯨꯄꯤꯃꯆꯥ, ꯅꯍꯥꯛ ꯇꯞꯐꯤꯡꯒꯅꯨ꯫ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯤꯉꯩ ꯅꯪꯉꯣꯟꯗ ꯀꯔꯤ ꯊꯣꯛꯈꯤꯕ, ꯀꯅꯥꯅ ꯀꯔꯤ ꯇꯧꯈꯤꯕ ꯍꯥꯏꯕꯗꯣ ꯃꯔꯤꯛ ꯆꯨꯝꯅ ꯑꯔꯥꯟꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯩꯉꯣꯟꯗ ꯇꯝꯃꯨ꯫ ꯑꯃꯥꯏꯕ ꯈꯣꯏꯃꯨꯅ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯈꯥꯝꯂꯕꯁꯨ ꯁꯤꯟꯊꯥ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯃꯥꯇꯣꯟꯒꯤ ꯀꯥ ꯇꯝꯅ ꯄꯥꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯁꯤꯟꯊꯥ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅ ꯂꯩꯔꯤꯕ ꯃꯃꯥꯇꯣꯟꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯗꯨꯅ ꯏꯃꯨꯛ ꯉꯥꯡꯕ ꯃꯈꯩ ꯍꯥꯠꯂꯒꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯌꯦꯡꯂꯤ꯫ ꯁꯤꯟꯊꯥ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯃꯉꯛꯁꯝ ꯑꯗꯨꯕꯨ ꯍꯦꯛ ꯃꯦꯠꯀꯦ ꯇꯧꯔꯛꯄꯗ ꯁꯛꯎꯗꯕ ꯑꯃꯅ ꯃꯍꯥꯛꯄꯨ ꯃꯅꯤꯡꯒꯤ ꯊꯩꯕꯣꯡ ꯄꯥꯝꯕꯤ ꯇꯝꯅ ꯂꯥꯛꯇꯨꯅ ꯆꯤꯡꯈꯤꯔꯝꯃꯤ꯫ ꯁꯤꯟꯊꯥ ꯑꯁꯨꯝꯅ ꯆꯤꯡꯈꯤꯕꯅ ꯑꯃꯥꯏꯕ ꯈꯣꯏꯃꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯈꯣꯏꯃꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯤꯃꯆꯥ, ꯇꯞꯐꯤꯡꯒꯅꯨ꯫ ꯊꯕꯛ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯋꯥꯈꯜ ꯇꯥꯅ ꯃꯨꯟꯅ ꯈꯜꯂꯒ ꯇꯧꯒꯗꯕꯅꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯐꯅ ꯍꯣꯠꯅꯔꯕꯁꯨ ꯃꯥꯏꯊꯤꯕ ꯂꯥꯛꯄ ꯌꯥꯏꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯑꯃꯥꯏꯕ ꯈꯣꯏꯃꯨꯅ ꯁꯤꯟꯊꯥꯕꯨ ꯁꯛꯎꯗ꯭ꯔꯕ ꯑꯃꯅ ꯐꯥꯖꯤꯟꯗꯨꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯑꯗꯨꯗ ꯊꯝꯂꯤ꯫ ꯑꯃꯥꯏꯕ ꯈꯣꯏꯃꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯁꯨ ꯁꯤꯟꯊꯥ ꯃꯍꯥꯛ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕ ꯀꯌꯥꯅ ꯍꯦꯜꯂꯗꯨꯅ ꯑꯃꯥꯏꯕ ꯈꯣꯏꯃꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯐꯥꯒꯅꯣ, ꯑꯩꯕꯨ ꯐꯥꯕꯤꯒꯅꯣ꯫ ꯐꯠꯇ꯭ꯔꯕ ꯃꯣꯏꯒꯤ ꯃꯊꯛꯇ ꯑꯩꯕꯨ ꯂꯃꯟ ꯄꯦꯟꯅ ꯑꯃꯨꯛꯇ ꯈꯨꯝꯍꯟꯕꯤꯌꯣ꯫ ꯑꯁꯨꯝꯅ ꯑꯩꯕꯨ ꯀꯔꯤꯒꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯔꯤꯕꯅꯣ? ꯃꯁꯤꯗ ꯑꯃꯥꯏꯕ ꯈꯣꯏꯃꯨꯅ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯁꯤꯟꯊꯥꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯦꯡꯉꯨ ꯅꯨꯄꯤꯃꯆꯥ, ꯅꯪꯒꯤ ꯑꯁꯥꯎꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯅ ꯏꯃꯨꯡ ꯑꯁꯤꯗ ꯑꯃꯥꯡ ꯑꯇꯥ ꯍꯦꯛ ꯊꯣꯛꯍꯜꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯅꯪꯕు ꯃꯥꯡꯍꯟꯈꯤꯅꯕ, ꯅꯝꯖꯤꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯅꯪꯅ ꯈꯟꯖꯔꯤꯕ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯕ ꯍꯥꯏꯕꯗꯣ ꯀꯩꯗꯧꯅꯨꯡꯗ ꯅꯪꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏꯀꯣ꯫ ꯃꯗꯨꯗ ꯑꯩꯅ ꯅꯍꯥꯛꯄꯨ ꯃꯄꯨꯡ ꯐꯥꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯈꯤꯗꯕꯁꯨ ꯌꯥꯏꯀꯣ ꯏꯕꯦꯝꯃ꯫ ꯃꯗꯨꯅ ꯅꯍꯥꯛ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯑꯩꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯌꯥꯔꯒ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯕ ꯇꯧꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯩ ꯀꯅꯥꯒꯨꯝꯕ ꯊꯋꯥꯏ ꯑꯃꯠꯇꯒꯤ ꯃꯇꯦꯡ ꯑꯁꯨꯝꯅ ꯄꯥꯡꯂꯛꯈꯤꯗ꯭ꯔꯤ꯫ ꯅꯪꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯅꯍꯥꯛꯀꯤ ꯅꯄꯨꯅ ꯍꯥꯏꯔꯝꯕ ꯑꯗꯨꯃꯛ ꯏꯟꯗꯨꯅ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯈꯟꯗꯨꯅ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯏꯟꯗꯨꯅ ꯇꯧꯗ꯭ꯔꯕꯗꯤ ꯅꯍꯥꯛꯅ ꯈꯟꯖꯔꯤꯕ ꯐꯠꯇ꯭ꯔꯕ ꯃꯣꯏꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯕ ꯍꯥꯏꯕꯗꯣ ꯉꯝꯂꯣꯏꯀꯣ꯫
ꯑꯃꯥꯏꯕ ꯈꯣꯏꯃꯨꯅ ꯑꯁꯨꯝꯅ ꯏꯪꯅ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯁꯤꯟꯊꯥ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕ ꯑꯗꯨ ꯐꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯤꯟꯊꯥ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯅꯨꯡꯁꯤꯔꯕ ꯐꯖꯔꯕ ꯁꯛꯇꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯑꯃꯥꯏꯕ ꯈꯣꯏꯃꯨꯒꯤ ꯃꯃꯥꯡꯗ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯑꯣꯖꯥ, ꯑꯩꯒꯤ ꯏꯃꯥꯕꯨ ꯃꯈꯣꯏꯅ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯄꯤꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯍꯥꯛꯄꯨꯁꯨ ꯃꯈꯣꯏꯅ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯑꯣꯠꯄꯤ ꯅꯩꯕꯤꯗꯨꯅ ꯍꯥꯠꯄꯤꯈꯤꯕꯅꯤ ꯑꯣꯖꯥ꯫ ꯃꯗꯨꯅ ꯑꯩꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯕꯤꯌꯨ, ꯑꯩꯕꯨ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯍꯟꯕꯤꯌꯨ ꯑꯣꯖꯥ꯫ ꯁꯤꯟꯊꯥꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯈꯣꯏꯃꯨ: ꯅꯨꯄꯤ ꯃꯆꯥ, ꯃꯤꯔꯥ ꯂꯝꯕꯥ ꯑꯃꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯔꯤꯕ ꯑꯃꯗ ꯂꯃꯟ ꯈꯨꯝꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯊꯕꯛ ꯑꯃ ꯅꯠꯇꯦ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯁꯦꯟ ꯂꯃꯟ ꯈꯨꯝꯅꯕ ꯍꯥꯏꯕꯁꯤꯅ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯌꯥꯝꯅ ꯂꯥꯏꯕ ꯊꯕꯛꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯠꯇꯅ ꯎꯕ ꯐꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯍꯥꯛꯅ ꯆꯪꯕ ꯌꯥꯗꯕ ꯃꯐꯝ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯍꯣꯕꯦ ꯍꯥꯊꯨ ꯇꯧꯔꯨꯔꯕꯗꯤ, ꯃꯈꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯂꯧꯈꯤꯗꯨꯅ ꯑꯃꯥꯏꯕ ꯑꯇꯣꯞꯄ ꯇꯥꯟꯅꯔꯛꯂꯕꯗꯤ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯅꯤꯡꯖꯔꯤꯕ ꯄꯨꯝꯅꯃꯛ ꯊꯨꯡꯕ ꯉꯝꯂꯣꯏꯀꯣ꯫ ꯃꯗꯨꯅ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯌꯥꯒꯗꯕꯅꯤ꯫ ꯑꯩꯅ ꯇꯧ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯇꯧꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯑꯃꯥꯏꯕ ꯈꯣꯏꯃꯨ ꯁꯤꯟꯊꯥꯕꯨ ꯊꯩꯕꯣꯡ ꯄꯥꯝꯕꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯥꯏꯗꯣꯡꯐꯝ ꯑꯣꯏꯍꯟꯗꯨꯅ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯍꯟꯗꯅꯕ ꯂꯥꯏꯔꯣꯟ ꯇꯤꯔꯣꯟ ꯁꯣꯔꯝꯗꯨꯅ ꯃꯍꯥꯛ ꯃꯗꯣꯝꯆꯥꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯈꯣꯏꯃꯨ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯣꯡꯉꯥꯟꯒꯗꯧꯔꯦ꯫ ꯅꯣꯡꯉꯥꯟꯐꯨꯡ ꯇꯧꯔꯛꯇꯨꯅ ꯀꯣꯔꯧꯍꯟꯕ ꯃꯍꯥꯛꯁꯨ ꯅꯣꯡꯄꯣꯛ ꯆꯤꯡꯈꯩ ꯍꯨꯜꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯈꯣꯏꯃꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯗ꯭ꯔꯤꯉꯩ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯃꯣꯍꯦꯟꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯏꯃꯨꯡꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯏꯕꯨꯡꯉꯣ ꯃꯣꯍꯦꯟ! ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯈꯣꯏꯃꯨꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯣꯍꯦꯟ ꯊꯣꯔꯛꯇꯨꯅ ꯑꯣꯖꯥ ꯂꯥꯛꯄꯤꯔꯤ, ꯀꯥꯈꯠꯄꯤꯔꯣ, ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇ ꯐꯝꯕꯤꯌꯨ꯫ ꯏꯕꯨꯡꯉꯣ ꯃꯣꯍꯦꯟ, ꯉꯁꯤꯒꯤꯗꯤ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯀꯔꯤꯁꯨ ꯂꯥꯛꯄ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯒꯗꯕ ꯑꯃꯅ, ꯅꯈꯣꯏꯒꯤ ꯏꯪꯈꯣꯜꯒꯤ ꯆꯨꯊꯦꯛ ꯃꯔꯤ ꯑꯁꯤꯗ ꯆꯩ ꯑꯃꯕꯨ ꯌꯨꯡꯅꯕ ꯑꯣꯖꯥꯅ ꯍꯥꯏꯒꯦꯅ ꯂꯥꯛꯂꯤꯕꯅꯤꯀꯣ꯫ ꯃꯁꯤꯕꯨ ꯌꯨꯡꯗ꯭ꯔꯕꯗꯤ ꯅꯈꯣꯏ ꯏꯃꯨꯡ ꯑꯁꯤꯗ ꯌꯥꯝꯅ ꯇꯝꯅꯕ ꯑꯃꯗꯤ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯂꯩꯕ ꯉꯝꯂꯔꯣꯏ꯫ ꯑꯁꯤꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯣꯖꯥꯅ ꯌꯥꯅꯕ ꯁꯤꯟꯕꯤꯔꯝꯃꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯈꯣꯏꯃꯨ ꯃꯍꯥꯛꯀꯤ ꯈꯥꯎ ꯑꯗꯨꯗꯒꯤ ꯆꯩ ꯃꯇꯦꯛ ꯃꯔꯤ ꯑꯃꯕꯨ ꯄꯨꯊꯣꯛꯇꯨꯅ ꯃꯣꯍꯦꯟꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯣꯍꯦꯟ: ꯑꯣꯖꯥ, ꯃꯁꯤꯕꯨ ꯀꯔꯝ ꯇꯧꯅ ꯌꯨꯡꯒꯗꯧꯔꯤꯕꯅꯣ? ꯑꯃꯥꯏꯕ ꯈꯣꯏꯃꯨꯅ: ꯏꯕꯨꯡꯉꯣ, ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯃꯁꯤꯒꯤ ꯆꯩ ꯃꯇꯦꯛ ꯃꯔꯤ ꯑꯁꯤ ꯑꯔꯥꯏꯕ ꯆꯩ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯆꯩ ꯃꯇꯦꯛ ꯃꯔꯤ ꯑꯁꯤ ꯏꯪꯈꯣꯜꯒꯤ ꯆꯨꯊꯦꯛ ꯃꯔꯤ ꯑꯁꯤꯗ ꯑꯃꯃꯝꯇ ꯑꯣꯏꯅ ꯅꯍꯥꯛꯀꯤ ꯈꯨꯗꯣꯝꯕꯤ ꯑꯃꯒꯤ ꯂꯨꯕꯒꯤ ꯆꯥꯡꯗ ꯇꯧꯗꯨꯅ ꯐꯨꯝꯒꯗꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯐꯖꯅ ꯃꯐꯝ ꯑꯗꯨꯕꯨ ꯂꯝ ꯁꯤꯠ ꯅꯥꯟꯅ ꯇꯩꯊꯣꯛꯀꯗꯕꯅꯤꯀꯣ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯅꯈꯣꯏ ꯉꯁꯤꯒꯤ ꯑꯣꯏꯅ ꯏꯃꯨꯡ ꯑꯁꯤꯗ ꯐꯠꯇꯕ ꯂꯥꯏꯇꯤꯟ ꯑꯃꯠꯇ ꯆꯪꯕ ꯉꯝꯂꯣꯏꯀꯣ꯫ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯑꯩ ꯃꯁꯤꯒꯤ ꯆꯩ ꯃꯔꯤ ꯑꯁꯦ ꯄꯤꯔꯝꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯅꯤ꯫ ꯑꯩ ꯑꯇꯣꯞꯄꯗ ꯌꯦꯡꯂꯨꯒꯗꯕ ꯈꯔꯁꯨ ꯂꯩꯔꯤ꯫ ꯑꯩ ꯆꯠꯂꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯑꯃꯥꯏꯕ ꯈꯣꯏꯃꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯣꯍꯦꯟꯁꯨ ꯃꯈꯨꯠꯇ ꯆꯩ ꯃꯇꯦꯛ ꯃꯔꯤ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯑꯃꯥꯏꯕ ꯈꯣꯏꯃꯨꯅ ꯉꯁꯥꯏ ꯄꯤꯔꯝꯕ ꯆꯩ ꯃꯇꯦꯛ ꯃꯔꯤ ꯑꯗꯨ ꯃꯣꯍꯦꯟꯅ ꯐꯨꯝꯈꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯏꯈꯠꯂꯛꯇꯨꯅ ꯇꯥꯎꯕꯒꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯆꯩ ꯃꯇꯦꯛ ꯃꯔꯤ ꯑꯗꯨ ꯑꯃꯨꯛꯇꯗ ꯐꯠ ꯁꯝꯖꯤꯟꯅꯈꯤꯗꯨꯅ ꯑꯁꯥꯡꯕ ꯆꯩ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯩ ꯑꯗꯨ ꯃꯅꯤꯡꯒꯤ ꯊꯩꯕꯣꯡ ꯄꯥꯝꯕꯤ ꯑꯗꯨ ꯇꯝꯅ ꯄꯥꯏꯈꯤꯗꯨꯅ ꯁꯤꯟꯊꯥꯕꯨ ꯍꯣꯏꯕꯒꯨꯝ ꯄꯨꯔꯛꯂꯝꯃꯤ꯫ ꯁꯤꯟꯊꯥꯕꯨ ꯑꯁꯨꯝ ꯆꯩ ꯑꯗꯨꯅ ꯍꯣꯏꯔꯒ ꯄꯨꯔꯛꯇꯨꯅ ꯈꯣꯏꯃꯨꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ, ꯀꯅꯥꯒꯤꯁꯨ ꯈꯣꯟꯖꯦꯜ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯈꯣꯏꯃꯨ ꯃꯍꯥꯛꯀꯤ ꯃꯗꯣꯝꯆꯥꯒꯤ ꯁꯨꯃꯥꯡꯒꯤ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯟꯊꯥ ꯌꯧꯔꯛꯂꯕꯗ ꯑꯃꯥꯏꯕ ꯈꯣꯏꯃꯨ: ꯏꯕꯦꯝꯃ, ꯅꯪ ꯂꯥꯛꯂꯕ꯭ꯔꯥ? ꯐꯝꯃꯨ, ꯑꯩꯅ ꯐꯤꯗꯥ ꯑꯉꯧꯕ ꯑꯃ ꯊꯥꯔꯤꯕ ꯑꯗꯨꯗ ꯐꯝꯃꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯑꯅꯤ ꯑꯗꯨ
ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯁꯥꯗ ꯊꯣꯛꯈꯤꯕ ꯅꯪꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯑꯣꯖꯥꯗ ꯄꯨꯝꯅꯃꯛ ꯂꯤꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯀꯩꯗꯧꯅꯨꯡꯗꯁꯨ ꯉꯝꯂꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯁꯤꯟꯊꯥ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯄꯨꯝꯅꯃꯛ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯣꯖꯥ, ꯑꯩꯅ ꯍꯦꯛ ꯋꯥꯈꯜ ꯇꯥꯔꯛꯄ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯑꯩꯒꯤ ꯏꯄꯥꯅ ꯑꯩꯕꯨ ꯅꯣꯡꯃꯇ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯗꯦ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩꯒꯤ ꯏꯃꯥꯕꯨꯁꯨ ꯌꯥꯝꯅ ꯑꯣꯠꯄꯤ ꯅꯩꯕꯤꯔꯝꯃꯤ꯫ ꯏꯃꯥ, ꯏꯕꯨꯡꯉꯣ ꯃꯆꯥꯁꯦ ꯃꯕꯨꯛ ꯊꯛꯅꯤꯡꯂꯕ ꯃꯥꯜꯂꯦ, ꯌꯥꯝꯅ ꯀꯞꯄꯦ꯫ ꯍꯣꯏ, ꯏꯃꯥꯅꯦ ꯐꯤ ꯁꯨꯕꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯛꯈꯤꯒꯦ, ꯅꯪꯅꯦ ꯅꯧꯄ꯭ꯋꯥ ꯅꯨꯄꯥꯗꯣ ꯑꯃꯨꯛꯇ ꯊꯦꯝꯂꯝꯀꯣ꯫ ꯅꯨꯡꯁꯤꯊꯣꯏ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨ ꯄꯣꯛꯄ ꯊꯥ ꯑꯃꯠꯇ ꯉꯥꯏꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯤꯔꯣꯜ ꯂꯩꯖꯗꯕꯅꯤꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯇꯧꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯁꯤꯟꯊꯥꯁꯨ ꯆꯍꯤ 4 ꯃꯄꯨꯡ ꯐꯥꯕꯇ ꯃꯉꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯀꯌꯥꯃꯨꯛ ꯍꯩꯔꯨꯒꯅꯤ, ꯑꯗꯨꯕꯨ ꯁꯤꯟꯊꯥ ꯑꯇꯩ ꯑꯉꯥꯡꯗꯧꯅ ꯀꯦꯅ ꯃꯧꯅ ꯃꯃꯥ ꯃꯄꯥꯗ ꯅꯥꯎꯊꯤ ꯁꯥꯖꯗꯨꯅ ꯂꯩꯕꯁꯨ ꯐꯪꯖꯗ꯭ꯔꯕꯤꯅꯤ꯫ ꯃꯄꯥꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤꯗꯃꯛ ꯈꯟꯅ ꯆꯩꯅꯕ ꯑꯗꯨꯃꯛ ꯊꯣꯛꯂꯝꯃꯤ꯫ ꯃꯣꯍꯦꯟ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕ ꯌꯨꯇ ꯊꯛꯇꯨꯅ ꯖꯨꯋꯥꯔꯇ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯐꯨꯕꯤꯕ ꯆꯩꯕꯤꯕ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯁꯤꯗ ꯌꯥꯗ꯭ꯔꯒꯅ ꯏꯃꯨꯡꯒꯤ ꯑꯂꯩ ꯑꯂꯩꯕ ꯄꯣꯠ ꯌꯣꯟꯗꯨꯅ ꯃꯍꯥꯛ ꯌꯨ ꯊꯛꯂꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯅꯨꯡꯁꯤꯊꯣꯏ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯕꯨ ꯃꯕꯨꯛ ꯄꯤꯊꯛꯂꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯍꯟꯗꯨꯅ ꯁꯨꯝꯕꯤꯈ꯭ꯔꯦ꯫ ꯏꯃꯥ, ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ, ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯕꯔꯣ? ꯏꯕꯦꯝꯃ, ꯏꯃꯥꯅ ꯆꯦꯡ ꯑꯗꯣ ꯁꯣꯏꯗꯅ ꯂꯧꯔꯒꯅꯤ, ꯅꯪ ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯃꯨꯀꯣ꯫ ꯏꯃꯥ, ꯀꯅꯥꯗꯩ ꯆꯠꯂꯒ ꯂꯧꯔꯨꯗꯣꯏꯅꯣ? ꯑꯩꯁꯨ ꯂꯥꯛꯀꯦ꯫ ꯅꯪ ꯂꯥꯛꯀꯅꯨ, ꯂꯩꯔꯝꯃꯨ꯫ ꯏꯃꯥ, ꯅꯗꯣꯝꯆꯥ ꯍꯣꯏꯗꯒꯤ ꯆꯦꯡ ꯈꯔ ꯍꯪꯂꯨꯈꯤꯒꯦ꯫ ꯏꯃꯥꯅ ꯍꯌꯦꯡ ꯏꯟꯖꯥꯡ ꯌꯣꯜꯂꯒ ꯐꯪꯂꯛꯄ ꯄꯩꯁꯥꯗꯨꯅ ꯑꯣꯏꯅ ꯅꯗꯣꯝꯆꯥꯒꯤ ꯆꯦꯡꯒꯤ ꯃꯃꯜ ꯑꯗꯣ ꯄꯤꯊꯣꯛꯄꯤꯈ꯭ꯔꯒꯦ꯫ ꯏꯃꯥ, ꯑꯩꯅ ꯉꯔꯥꯡ ꯏꯗꯣꯝꯆꯥ ꯍꯣꯏꯗ ꯆꯦꯡ ꯄꯨꯕ ꯆꯠꯂꯨꯕꯗ ꯏꯗꯣꯝꯆꯥꯅ ꯆꯦꯡ ꯂꯩꯇꯦꯅ ꯄꯤꯔꯛꯇꯕꯅꯦ, ꯉꯁꯤꯁꯨ ꯂꯩꯔꯝꯗ꯭ꯔꯗꯤ? ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯑꯉꯥꯡꯅꯅ ꯆꯠꯄꯗꯨꯗꯅꯦ ꯅꯗꯣꯝꯆꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯣꯏ ꯍꯥꯏꯗꯨꯅ ꯄꯤꯔꯛꯇꯕꯅꯤ꯫ ꯏꯃꯥ ꯂꯧꯔꯨꯒꯦ, ꯂꯩꯔꯝꯃꯨꯀꯣ꯫ ꯅꯧꯄ꯭ꯋꯥ ꯅꯨꯄꯥ ꯑꯄꯤꯛꯄꯁꯦ ꯍꯧꯒꯠꯂꯛꯄ꯭ꯔꯥ ꯌꯦꯡꯉꯝꯃꯨꯀꯣ꯫ ꯏꯃꯥ ꯆꯠꯂꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯅꯨꯡꯁꯤꯊꯣꯏ ꯃꯆꯥ ꯃꯕꯨꯛ ꯊꯟꯅꯕꯒꯤꯗꯃꯛ ꯏꯀꯥꯏ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯃꯤꯒꯤꯗ ꯆꯦꯡ ꯍꯟꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯡꯁꯤꯊꯣꯏ ꯂꯩꯀꯥꯏꯒꯤ ꯃꯅꯥꯎꯅꯨꯄꯤ ꯊꯣꯛꯄ ꯂꯩꯔꯥꯡ ꯈꯣꯏꯒꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯔꯥꯡ, ꯂꯩꯔꯥꯡ, ꯂꯩꯇꯕ ꯖꯥꯠꯂꯅꯦ ꯃꯁꯤꯕꯣ? ꯑꯁꯨꯝꯅ ꯅꯨꯡꯁꯤꯊꯣꯏꯅ ꯀꯧꯕ ꯑꯁꯤ ꯇꯥꯕꯗ ꯂꯩꯔꯥꯡ, ꯀꯅꯥꯅꯣ? ꯂꯩꯌꯦ꯫ ꯅꯣꯡꯉꯥꯟꯕꯒ ꯀꯅꯥꯅꯣ ꯃꯤꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤꯕꯁꯤꯅ? ꯂꯩꯔꯥꯡ ꯅꯨꯡꯁꯤꯊꯣꯏꯅ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯁꯨꯒꯠꯇꯨꯅ, ꯑꯁ, ꯃꯁꯤꯒꯤ ꯆꯛꯅꯤꯕꯤꯁꯤ ꯑꯃꯨꯛ ꯂꯥꯛꯏꯅꯦ, ꯆꯦꯡ ꯄꯤꯌꯨ ꯍꯥꯏꯔꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯧ, ꯇꯥꯔꯦ ꯏꯆꯦ꯫ ꯏꯆꯦꯅ ꯅꯅꯥꯎꯒꯤꯗ ꯂꯥꯛꯄꯤꯕꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯃꯁꯤꯗ ꯅꯨꯡꯁꯤꯊꯣꯏ ꯌꯥꯝꯅ ꯏꯀꯥꯏꯅ, ꯏꯅꯥꯎ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯁꯤꯟꯊꯥꯗꯣ ꯅꯨꯃꯤꯠ 2 ꯁꯨꯔꯦ ꯆꯥꯛ ꯆꯥꯔꯛꯇꯕ, ꯃꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯋꯥꯅ ꯂꯩꯍꯧꯔꯦ꯫ ꯏꯆꯦꯅꯅꯦ ꯏꯅꯥꯎꯒꯤ ꯆꯦꯡ ꯈꯖꯤꯛꯇ ꯄꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯣꯔꯦꯟꯅꯦ ꯏꯆꯦꯅ ꯃꯅꯥ ꯃꯁꯤꯡ ꯌꯣꯜꯂꯨꯔꯒ ꯐꯪꯂꯛꯄ ꯃꯃꯜꯗꯣ ꯑꯗꯨꯅ ꯏꯅꯥꯎꯒꯤ ꯆꯦꯡꯁꯤꯒꯤ ꯃꯃꯜ ꯑꯣꯏꯅ ꯍꯦꯛꯇ ꯁꯤꯡꯖꯔꯒꯦ꯫ ꯏꯆꯦꯗꯅꯦ ꯆꯦꯡ ꯃꯦꯔꯨꯛ 2ꯇ ꯄꯤꯕꯤꯌꯨ ꯏꯅꯥꯎ꯫ ꯃꯁꯤꯗ ꯂꯩꯔꯥꯡꯅ, ꯑꯁ, ꯏꯆꯦ, ꯑꯩꯈꯣꯏꯒꯤꯁꯨ ꯆꯦꯡ ꯑꯇꯛꯄꯗꯣ ꯂꯣꯏꯈꯤꯗꯅ ꯅꯅꯥꯎ ꯅꯨꯄꯥꯅ ꯍꯧꯖꯤꯛꯇ ꯂꯩꯕ ꯆꯠꯈ꯭ꯔꯤ꯫ ꯑꯗꯨꯅ ꯏꯆꯦ, ꯉꯁꯤꯒꯤꯗꯤ ꯅꯅꯥꯎꯗꯣ ꯁꯥꯎꯕꯤꯔꯅꯨ, ꯄꯤꯅꯉꯥꯏ ꯆꯦꯡ ꯂꯩꯇꯔꯦ꯫ ꯅꯨꯡꯁꯤꯊꯣꯏ, ꯏꯅꯥꯎ, ꯐꯧ ꯑꯣꯏꯔꯕꯁꯨ ꯈꯖꯤꯛꯇ ꯄꯤꯕꯤꯌꯨ, ꯏꯆꯦꯅ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯏꯅꯥꯎꯒꯤ ꯆꯦꯡꯒꯤ ꯃꯃꯜ ꯑꯗꯣ ꯁꯣꯏꯗꯅ ꯄꯤꯔꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯅꯨꯡꯁꯤꯊꯣꯏ ꯂꯩꯔꯥꯡꯗꯒꯤ ꯎꯆꯤꯟ ꯅꯥꯆꯤꯟ ꯐꯧ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯁꯤꯊꯣꯏ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯐꯧ ꯈꯔ ꯑꯗꯨ ꯆꯀ꯭ꯔꯤ ꯑꯗꯨꯗ ꯍꯥꯞꯆꯤꯟꯗꯨꯅ ꯇꯛꯈꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯛꯈꯥꯏꯔꯗꯨꯅ ꯆꯥꯛ ꯑꯗꯨꯕꯨ ꯄꯔꯞ ꯊꯣꯡꯒꯠꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯔꯝꯃꯤ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯊꯣꯏꯊꯣꯏꯕꯗꯤ ꯃꯃꯥꯒꯤ ꯃꯕꯨꯛ ꯈꯛꯇꯃꯛ ꯊꯛꯄꯅ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯆꯥ ꯈꯔ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡ ꯃꯅꯤꯡꯂꯣꯝꯗ ꯀꯣꯟ ꯐꯦꯡꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀꯣꯟ ꯐꯦꯡꯂꯤꯉꯩ ꯃꯣꯍꯦꯟ ꯆꯪꯂꯛꯇꯨꯅ, ꯍꯦ ꯅꯨꯄꯤ, ꯅꯪ ꯑꯩꯅ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯁꯦꯜ ꯂꯩꯇꯦ, ꯆꯦꯡ ꯋꯥꯠꯅꯕ ꯁꯦꯜ ꯐꯥꯎꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯄꯤꯔꯛꯇꯕ ꯗꯥꯏ?
ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯤꯒꯤ ꯀꯅꯥꯗꯒꯤ ꯆꯦꯡ ꯍꯨꯔꯥꯜꯂꯒ ꯊꯣꯡꯂꯒ ꯆꯥꯔꯤꯕꯅꯣ ꯍꯥ? ꯄꯤꯔꯛꯎ, ꯅꯪꯒꯤ ꯅꯈꯨꯠꯇ ꯁꯦꯜ ꯄꯥꯏ ꯍꯥꯏꯕꯁꯦ ꯑꯩꯅ ꯂꯣꯏꯅ ꯈꯪꯂꯕ ꯉꯥꯛꯇꯅꯤ. ꯄꯤꯔꯛꯎ, ꯀꯗꯥꯏ? ꯁꯦꯜꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯄꯤꯔꯛꯎ. ꯃꯁꯤꯗ ꯅꯨꯡꯁꯤꯊꯣꯏꯅ, ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡ? ꯏꯆꯥꯁꯦ ꯆꯥꯗ ꯊꯛꯇꯕꯅ ꯅꯨꯃꯤꯠ 2 ꯐꯥꯖꯤꯜꯂꯛꯂꯦ. ꯃꯁꯤꯗꯒꯤ ꯑꯩꯅ ꯏꯀꯥꯏꯒꯤ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯂꯩꯀꯥꯏꯗꯒꯤ ꯆꯦꯡ ꯍꯪꯂꯨꯗꯨꯅ ꯊꯣꯡꯂꯒ ꯄꯤꯖꯔꯤꯕꯅꯤ. ꯃꯁꯤꯒꯤ ꯐꯤꯕꯝꯁꯤꯗꯕꯨ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯔꯅꯤꯗꯣ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯅꯪꯕꯨ ꯀꯔꯝꯕ ꯃꯤꯅꯣ? ꯍꯣꯏ, ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯆꯤꯟꯅ ꯈꯨꯝꯕ ꯌꯥꯕ꯭ꯔꯥ ꯍꯥ? ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯣꯍꯦꯟ ꯅꯨꯡꯁꯤꯊꯣꯏꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯕꯤꯔꯝꯃꯤ. ꯃꯄꯥꯅ ꯑꯁꯨꯝꯅ ꯃꯃꯥꯗ ꯐꯨꯕ ꯑꯁꯤ ꯎꯔꯨꯕꯗ ꯁꯤꯟꯊꯥ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯀꯥꯆꯤꯟ ꯑꯃꯗ ꯊꯨꯞꯆꯤꯜꯂꯒ ꯐꯝꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯊꯣꯏꯊꯣꯏꯕ ꯊꯥ ꯃꯄꯨꯡ 3 ꯐꯥꯖꯤꯜꯂꯛꯂꯦ. ꯅꯣꯡꯃ ꯁꯈꯤꯇꯣꯝꯕꯤꯅ ꯏꯪꯈꯣꯜ ꯑꯗꯨꯗ ꯍꯧꯔꯤꯕ ꯄꯥꯟ ꯄꯨꯝꯅꯃꯛ ꯐꯨꯛꯇꯣꯛꯇꯨꯅ ꯌꯥꯝꯅ ꯋꯥꯅ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯂꯧꯊꯣꯛꯇꯨꯅ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯄꯨꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯡꯁꯤꯊꯣꯏ ꯄꯥꯟꯁꯤꯡ ꯑꯗꯨ ꯀꯩꯊꯦꯜꯗ ꯌꯣꯜꯂꯨꯗꯨꯅ ꯄꯩꯁꯥ ꯈꯔ ꯄꯨꯗꯨꯅ ꯍꯜꯂꯛꯂꯝꯃꯤ. ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯌꯨꯝ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯀꯧꯔꯛꯂꯝꯃꯤ. ꯏꯕꯦꯝꯃ, ꯏꯃꯥꯒꯤ ꯁꯤꯟꯊꯥ, ꯍꯣ ꯁꯤꯟꯊꯥ, ꯂꯥꯛꯑꯣꯅꯦ ꯏꯃꯥꯒꯤ ꯏꯅꯥꯛꯇ. ꯑꯁꯨꯝꯅ ꯃꯃꯥꯅ ꯀꯧꯔꯛꯄ ꯑꯁꯤꯗ ꯁꯤꯟꯊꯥ ꯏꯃꯨꯡ ꯂꯣꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ. ꯑꯁꯤꯒꯤ ꯃꯇꯨꯡ, ꯏꯃꯥ, ꯉꯁꯤꯗꯤ ꯄꯥꯜ ꯌꯣꯜꯂꯨꯕꯒꯤ ꯁꯦꯜ ꯀꯌꯥꯝ ꯁꯤꯜꯂꯛꯀꯦ? ꯉꯁꯤꯗꯤ ꯆꯦꯡ ꯃꯌꯥꯝ ꯑꯃ ꯋꯥꯜꯂꯒ ꯄꯨꯛ ꯊꯟꯅ ꯆꯥꯁꯤꯀꯣ? ꯆꯥꯒꯗꯣꯏꯅꯤ. ꯏꯃꯥꯅꯅꯦ ꯀꯩꯊꯦꯜꯗꯒꯤ ꯏꯆꯥꯒꯤ ꯉꯥ ꯃꯆꯥ ꯑꯃꯁꯨ ꯂꯩꯕꯤꯔꯛꯂꯕꯅꯤꯀꯣ. ꯍꯣꯔꯦꯟꯁꯦ ꯏꯃꯥꯅ ꯊꯣꯡꯂꯒ ꯍꯥꯎꯅ ꯆꯥꯒꯗꯧꯔꯤꯕꯅꯤꯀோ. ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯃꯣꯍꯦꯟ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯄꯩꯁꯥꯗꯨ ꯇꯥꯞ ꯂꯥꯎꯅ ꯃꯨꯜꯂꯒ ꯆꯠꯈꯤꯗꯧꯒꯤ ꯇꯧꯔꯝꯃꯤ. ꯃꯁꯤꯗ ꯅꯨꯡꯁꯤꯊꯣꯏ, ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯕ ꯑꯗꯨꯕꯣ? ꯍꯧꯖꯤꯛꯇ ꯑꯩꯅ ꯄꯥꯜ ꯌꯣꯜꯂꯨꯕꯒꯤ ꯁꯤꯜꯂꯛꯄ ꯄꯩꯁꯥꯅꯦ. ꯃꯁꯤꯒꯤ ꯄꯩꯁꯥ ꯑꯁꯤꯅ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯃꯦꯟꯅꯒꯗꯧꯔꯤꯕꯅꯦ. ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯁꯦꯜꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯀꯦ ꯇꯧꯔꯤꯕ ꯑꯗꯨꯕꯣ? ꯃꯈꯣꯏ ꯄꯥꯕꯨꯡ, ꯁꯦꯜꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯄꯤꯕꯤꯔꯛꯎ. ꯅꯆꯥꯁꯤꯡꯁꯦ ꯆꯥꯛ ꯂꯥꯝꯕꯅ ꯉꯥꯎꯔꯕꯅꯤ. ꯏꯆꯥꯁꯤꯡꯁꯤꯒꯤ ꯆꯦꯡ ꯋꯥꯜꯂꯒ ꯆꯥꯛ ꯃꯕꯨꯛ ꯊꯟꯅ ꯑꯃꯨꯛꯇꯗꯤ ꯄꯤꯖꯕꯤꯒꯦ. ꯀꯔꯤ? ꯅꯪꯅ ꯅꯣꯡꯃꯇ ꯑꯩꯉꯣꯟda ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕꯗ ꯍꯔꯥꯎꯅ ꯄꯤꯕ ꯌꯥꯎꯈꯤꯕ꯭ꯔꯥ ꯍꯥ? ꯑꯗꯨꯅ ꯅꯪ ꯉꯁꯤꯗꯤ ꯅꯪꯒꯤ ꯁꯦꯜꯁꯤꯡꯁꯦ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯐꯪꯒꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯅꯨ. ꯃꯁꯤꯗꯒꯤ ꯅꯨꯡꯁꯤꯊꯣꯏ ꯑꯃꯗꯤ ꯃꯣꯍꯦꯟ ꯃꯔꯩ ꯑꯁꯨꯝ ꯇꯧꯅꯔꯛꯇꯨꯅ ꯃꯣꯍꯦꯟꯅ ꯅꯨꯡꯁꯤꯊꯣꯏꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯕꯤꯔꯝꯃꯤ. ꯅꯨꯡꯁꯤꯊꯣꯏꯁꯨ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕꯒꯤꯗꯃꯛ ꯃꯣꯍꯦꯟꯗ ꯏꯟꯕꯗ ꯃꯣꯍꯦꯟ ꯌꯨꯒ ꯊꯛꯂꯛꯄ ꯑꯣꯏꯕꯒ ꯂꯣꯡꯅ ꯇꯥꯈꯤꯔꯝꯃꯤ. ꯃꯣꯍꯦꯟ ꯌꯥꯝꯅ ꯁꯥꯎꯅ ꯍꯧꯒꯠꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ. ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥꯡꯖꯧ ꯄꯨꯊꯣꯔꯛꯇꯨꯅ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯅꯪꯒꯟ ꯑꯗꯨꯗ 3ꯂꯛ ꯌꯥꯟꯕꯤꯔꯝꯃꯤ. ꯅꯨꯡꯁꯤꯊꯣꯏ ꯆꯩꯅꯥ ꯑꯗꯨꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯂꯝꯃꯤ. ꯃꯁꯤꯗ ꯃꯣꯍꯦꯟ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ. ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯅꯨꯡꯁꯤꯊꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯩꯇꯅ ꯐꯨꯕꯤꯔꯝꯃꯤ. ꯃꯁꯤꯗꯒꯤ ꯅꯨꯡꯁꯤꯊꯣꯏ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯍꯥꯛ ꯃꯄꯥꯝ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ. ꯁꯤꯟꯊꯥꯒꯤ ꯃꯧꯄ꯭ꯋꯥꯅꯤꯄꯥ ꯊꯣꯏꯊꯣꯏꯕ ꯆꯍꯤ 1 ꯐꯥꯔꯛꯂꯦ. ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯥꯎ ꯑꯃ ꯁꯤꯟꯊꯥꯅ ꯇꯥꯔꯝꯃꯤ. ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯅꯨꯡꯁꯤꯊꯣꯏ ꯃꯄꯥꯅ ꯐꯨꯕꯤꯈꯤꯕ ꯃꯍꯥꯛꯀꯤ ꯃꯅꯪꯒꯟꯗ ꯊꯥꯡꯅ ꯌꯥꯟꯕꯤꯈꯤꯕ ꯑꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯀꯨꯏꯅ ꯅꯥꯔꯝꯗꯨꯅ ꯃꯆꯥꯁꯤꯡꯗꯨꯒꯤꯗꯃꯛꯇ ꯈꯜꯂꯒ ꯂꯥꯏꯃꯟ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯝꯃꯤ. ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯁꯤꯟꯊꯥ ꯄꯤꯛꯂꯤꯕꯤ ꯆꯍꯤ 5ꯇ ꯉꯥꯏꯔꯤꯕꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯌꯥꯝꯅ ꯑꯂꯨꯝꯕ ꯄꯣꯠꯂꯨꯝ ꯑꯃ ꯃꯍꯥꯛꯀꯤ ꯀꯣꯛꯊꯛꯇ ꯅꯟꯊꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯝꯃꯤ. ꯑꯁꯤꯒꯤ ꯃꯇꯨꯡ ꯈꯔ ꯂꯩꯔꯒ ꯃꯍꯥꯛꯀꯤ ꯃꯧꯄ꯭ꯋꯥꯅꯨꯄꯥ ꯊꯣꯏꯊꯣꯏꯕ ꯆꯍꯤ 3 ꯃꯄꯨꯡ ꯐꯥꯔꯛꯂꯦ. ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯃꯣꯍꯦꯟ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯄꯨꯁꯤꯜꯂꯛꯂꯝꯃꯤ. ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤꯒꯤ 4ꯁꯨꯕ ꯇꯥꯡꯀꯛ ꯂꯣꯏꯁꯤꯟꯖꯔꯦ. ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ. ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ. ꯑꯃꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ.